Garis amasung Jumilia NRFM na kapani NRFM gi sasinable letter head sijinaduna fataba miyoi kharana miyamdagi nam haduna sen khaire haibagi akaknaba pau phangbadagi makhoi adu phanaba NRFM gi lanmi sanglup Manipur Army MA gi Reserve Action Force na question senaduna lakhi madugi makha tarakpada haukiba July 13 da Garis Singha sahi kunga taruk apokpa laikidraba loken apokpi sujata nagamapan soram lairak hauzingna wangkai kaithen asangbida asanba yumda leiba amasung khuman Jumilia Devi sahi kunga manga apokpa Sanjit apokpi Sangita Moirang Thana laikai hauzingna hapta oinpa manakta asanba yumda leibi hariba miyoi ani asi partina haktengnana phagatpa ngamki pharaba miyoi animak masana maran sing adu jajaki marangi matungina partina serak piba takhi partina ahanbagi oina makhoiba warning oina Imphal East-ki sawong bung amadi phaknunggi tainaba mafam amada Makhongda Nongmei Kapkhre matungda amuk taurabadi sibagi serak pibada masana yajaduna thadokhi kanagumbi singna asigumba thabak haibadi NRFN saduna party gi mayokta lebakabadi warning taudana sibagi serak piragani karigumba NRFN gi mingda matiang niraklabadi secretary finance nongponganda maitai gi pijariba WhatsApp number sida kon tawbiraknaba ningsingjari number sing adudi Masagi yumda changjrage haibada changhandre sajiwada leiba relief camp gi miyoi sing yam penadre koki ama ising da senthakibado asiba oina phangkhre IDP singna dolai thabida leiba masagi yumda leirage lakpada changhandre koki singna maitai gi lawfam singda law usilamle Manipur da president run sangdokpagi mayokta lepkani haina MP Bimol akoi jamna phongdokkhre Khaupum da ising isauk thokle sa san mayam sire